ngasi phongkiba tongan pausesing amadi social media dagi laukhachaba pausingi update picture ahanbada maruiba pau PR lengangna mitaibu ngakpiba ngamdrabadi isana ngakcharage IDP sing sumiyoy bani PR lengangna kaudaba fai hat ke hairagana punna hatok piro haina thawalda protest tawkhre Arambai tengol gilusing purel korongan ba khumana haikre madudi lupumna makna hangsi loina hairakani aikoi ireiba kidamak tholakpani leiba kidamak tholakpa lup asuk yamna leina ngasi aikoi na leiriba phibam asi oifam thokpra masi leiba kidamak tholakpani hairiba aikoi gi asoibani masi isadai hauna sendokba changi amambada ikaisi aikoi haina phongdoki buffer zone semagi maram DGP na miyamda khanganaba kokomina sirol pisinkhre Torbung GP da nomai caption duna landarakpa yaningde haiduna Pukhau Terapur gi maira paibisingna khongdang sansinkhre Manipur da no balengak ama semlagane haibagi thajaba leire Kuki MLA sing government sembada yawba yawdabagi yenabadi leiri Railway project ki sai theng taren pokpigi imungda laikrak sauna amasung sangna chalakpadagi mi leiba kinare Burka upu yadabagi loinabi machanupi ani hatlaga mayumda phumdinkhre Police Commando amadi Central Security Force singna tampakta na hero saraga singdana makhoigi mathongna utpa ngamriba karigino haina oinam chawba sanuna hanglakre lam ekar samaga nimpuda tharamba popi pambi singya thatkre Torbong amasung phogak chawda kuki singna attack sa tharakibadu Security Force na section dabada gine action lawgadabani haina UCN na phongdorakre DGP na Churchandpur da high level security review meeting pangthokluraga mitai de attack tawkhiba thodok sengdorakadabani haina phongdorakre Torbung Bangla amadi phogak chaw ikhai gi attack IDP sing da sathaba coordinate attack ni security failure ni haina MPP mol na phongdokre Kotu gi thawmi sing na tumlingai da Malem Thongam Sengmai yorakre Malem Thongang ngasi ayu pung 13 da Sengmai dagi khongsalakani hairi Haujik pau sandongna pijari Kotugi thomi singna tumlingai da Malem Thongam Sengmai yorakre Manipur da thokliba tamthiraba kanglukki irang asigi waroisin puraknaba ingtapagi paudel puduna Delhi dagi cycle thoduna lakhiba transgender social activist Malem Thongam Committee on Tribal Unity Kotugi thomi singna tumlingai ngarang ayu anganbada Sengmai yorakre Malem Thongamgi khongchat asi kukida kai haubani haina laukthokpaga loinana mahangna senapati dagi kangpokpi faurakpada khudongthiba kaya thokani haibagi akitu jungba piba cherol ama ngarang kotuna thadorakhibani adubu mahagi khongjat adu kari amata apanba yaudana senapati dagi border security force ki kangbu amana section na ngak selaba tungda ngarang ayu anganbada tekta kaidana Sengmaida tunglakhibani haidi Manipur da anauba lengak ama semlagani haibagi thajaba leire Kuki MLA sing government sembada yawba yawdabagi yetnabadi leire Manipur da president rule chalaiduna leiriba segi makha tarakpo oina center government na popular government ama mathang chahi 2023 ki January manungda soidana semnabagi apamba leire haina Kangleipaki Mairagi pauchi asina fangba pauna hairi Pao sina makha taraduna hai thasi ki tara mari da New Delhi da laiba BJP office ta Manipur gi BJP MLA sing kauduna mifam pangthokraba matungda BJP gi MLA kaya hojiksu New Delhi da panthaduna leiri thasi ki kunda XCM N Biren yauna MLA gi team ama Imphal da halakna ba sem chari haina pao asina hairi Pao asin hai BJP ki national leader singa New Delhi da kauduna BJP gi kuki MLA sing yauna mifam pangthokiba adu yamna maru oiba amani mifam adu da hana amukta oidaba mawongda kuki MLA sing yauna puna paminaduna mifam adu da saru yakhibani kuki MLA teret ki manungda marina saru yaraga ahumna makhoi gi imung manung gi misimina yawbada gi lakhidabani BJP gi kuki MLA teret mak masana yaningna mifam adu da laktuna saru yakhibani mitai MLA singa hana gumuwari watai sanaduna famina Kibani haidi Amaromda kuki MLA singna New Delhi da mifam yaukibadu kuki gi mioi kharana pendaba phongdokpaga loinana government semada yawbi yaroi haina akanba wafam phongdokiba sulaikre kuki singi manungda holding mode khenaba chauna leiba haure haidi Torbung GP da nomai kapsinduna landarakpa yaningde haiduna Pukhau Terapur gi maira paibisingna khongdang sangsinkre
इम्फाल ईस्ट की डिस्ट्रिक्ट की लमलाई केंद्र की मनुंग चना लेरिबा पुखाव तेरापुर की मैरा पाइबी सिंह अमदी वुमेन्स वेलफेयर एसोसिएशन पुखाव तेरापुर की कांगबुना नहान तोरबुंग जीपीदा नोमई कापसिंदुना लांदारखिबा कुकी टेररिस्ट सिंह फादुना आइनगी ओइबा सेराक पीगदबने हाइबा खोलाव लाउदुना ngarang पुखाव तेरापुर खोंजंग संसिनख्रे ngarang ayu पुखाव तेरापुर कम्युनिटी हॉल दा मैरा पाइबी नुपी चामगा यांखई रोम पुंदुना तोरबुंग जीपीदा नोमई कापसिंदुना कुकी टेररिस्ट सिंह फादुना सेराक पीगदबने थवोंग अदु यानिंगदे पीआर लेंगांगना तुमिना लेसिनगनो हाइबा खोलावसु लाउखी बुरका उपु यादे हाइबगिदमक लोइनबी मचानुपी अनि हालगा मयुमदा फुमजिनख्रे उत्तर प्रदेश की सामली डिस्ट्रिक्ट बुरका उपु यादे हाइबगिदमक नुपा अमना महाकी लोइनबी अमसुंग मचानुपी अनि हालगा फुमजिनख्रे थौदो असिदा जेनरीबा फरुक कौबा मियोय अदु पुलिसना फारे थौदो असि डिसेंबर 10 दा कंडला पुलिस स्टेशन न कोनबा गहरी दाउलक विलेज थोकिबने नुमित खरनी लोसिंदुना थमलुरबा मतुंगदा पुलिसना असेंग वारी खंगलकपदगी फुमजिलुरबा हक्चांगसिंग अदु लैनुंगदगी लौथोखरे हाइदि पुलिस की रिपोर्ट हाई फरुकी लोइनबी ताहिराना इमुंग मनुंग नुंगाइनदबगी वहौदा ममा मपागी मयुमदा लेखी मतम अदुदा बुरका उखिदबा मरमना मपुरोइबा खोइसाउनबा पोहनकी नुमित खरनीगी मतुंगदा नुपी अदु मपुरोइबगी मनाक्ता हलकपदगी खोइसाउनरबा फरुकना मसामकी लोइनबी हातकिबनी DGP na Churachandpurda high level security review meeting pangthokluraga mitai de attack tawkhiba thodok sengdokadabani Manipur police ki DGP na Churachandpurda high level security meeting pangthoktuna hek nongan baga kuki militant singna torbung amasung phawak chaw ikhaida relief camp tagi nauna mayumda hanjinuna khonda laitana ba honariba singda bhom amasung nomai kapchinun attack chatharakiba se mifamaduda DGP na kari khana khibano haibadu sarkar gi maike degi miyamda sengdokadabani haina ngarang wabagai da pangthokiba pawgi mifam amada wabagai kendra mirep oikhiba mayeng bam ranjina phongdokre Mahangna makadana haikibada high level security review meeting aduda DGP na mitai khulsing da amasung IDP sing da attack tawnaba advice pi khrabra haibadu sengdorakadabani haina phongdoki Police commando amadi Central Security Force singna tampaktana hero saraga singdana makhoigi mathawna utpangamdriba karigino haina oinam chawba sanuna phongdorakre Manipur Police Commando amadi Central Security Force singna tambaki lamkhaktada thawna phaba singdana makhoigi mathawna kari amata utpangamdribano haina Samurau Naurem apunba maira paibi singi secretary oinam chawba sanuna phongdorakre Wafam asin dahan Bisnupur district ki Torbung GP da kuki terrorist singna bhom amadi nomai kapsinduna landarakiba thawong adubu Yamna kana yaningdaba phongdoktuna ngarang Samurau kaithelda Samurau Naurem apunba maira paibi amadi Samurau da leiba IDP inmates singa punna changchinkiba khongjanga mari lainana mahangna phongdokkibani Railway project ki saitheng Tarian Pokpi ki imungda laikrak chauna amasung sangna chalakpadagi mi leiba kinare Railway project ki tunnel hutpada laibak check khairakpada miyoi kayagi yum amasung ingkholda yamna chauna laikrak chalakpana maram oiraga Imphal West district ki Tarian Pokpi awang laikai da lairiba miyamda chauna nungsa thihanba pokhale angang singdi yum aduda ahingyari u haiba yakidre Rail lambi sembaga mari lainana tunnel taranithoi hutpaga mari lainana mafam adugi akoibada chauna laikrak chalakpa thainaki Sahai Bing Village dagi Atung Kuman Village fauba kilometer taraga sumna kunmanga sangna hutkadawriba tunnel taranithoi sembagi thabagasi kumjali sing aniga tara taruk dagi haukibani Haudik faubada kilometer amaga sumna nimpu manga sangba tunnel gi saruk semba loire oirakliba phibam astigi matangda Tarian Pokpi awang leikai dagi ningthaudam loken kauba miyoi amana phongdorakkibagi matung ina Jayol kharagi mamangda railway gi tunnel semliba mafam manakta laikrak chalakpaga loinana ising phagolakpa thengnaki railway gi official singna mafam adu yengsalaba matungda laikrak chaliba mafam sing adu leibak haijilaga mention ki numit kharani gi mamangda ikhang khangawdana leibak saw kauba mayamba amagi mayumda chauna laikrak chalakpa thengnaki tunnel holiba mapa adudagi panglap laptaba mafamda chauna laikrak chalakibani Tunnel huliba mafam adumaktadadi laikrak chalakpa thengnadi haina lokena makhatana phongdoki Torbung amasung phawak chawda kuki singna attack chatharakibadu security force na section dabadagini action logadabani haina UCM na phongdorakre
Chahi ani hena relief campta leiruraba matung nauna mayumda hanjinduna khunda leitanaba honakiba torbung amasung phawgakchau ikhaigi miyoisingda kukisingna bhom yauna afaba makhalgi khulai sizinaraktuna attack chatharakiba adu manak nangna leiriba security forcing asina chekshindabadagini maram asina mafam aduda duty tariba central forcing adugi mathakta Bharat Lengaki Ministry of Home Affairs ki maikaidagi matik chaba action lawgadabani haina UCM gi president YK Dhiren phongdorakre Haukiba sahi lising ani kulhumdoi gi me ahumdagi state asida tholakiba thaudok asina maram oiraga Kanglup Phuruk khudingmakta saitheng pidaba nate adubu maraksida handakte ikui kuidana matam sangna irang asina maram oiraga landian aduna relief campta leirakiba torbung amasung phawgakchau IDP singna mayumda hek hanjin khibaga kuki khulai paibi singna bom amasung nomai kapsinduna attack tawrakiba si akan mamongda condemn tawi Makha tarakpada lamdam asida laiminariba Phurup Singh UCM gi maikaidagi punna nusi chanana laiminanaba honarabasu Masibu thugainaba honaba mayam ama leiri hainasu phongdoki Buffer zone sembagi maram DGP na miyamda khanganaba kokomina serol pisinkhre Matam sangna lanjen aduna leiruraba matungda masa masagi mayumda hanjilakpada ngairiba torbungi miyamda nomai kapsilakiba singi mathakta FIR lokhatkadabani haina coordinating committee on Manipur integrity kokomina director general of police ta aiba serol piduna wakatkre kokomi gi convener khuraijam athawbana pisinkiba wakatse adugi matung ina torbungna nomai kapsinduna attack chatharakiba miyoising adu masak khangdogadabani thawdok adubu achumba oina Uhanaba honakiba Kukizo Council yauna organization singi matakta matik chaba action lokhatkadabani buffer zone gi matangda claim tawriba amadi aranba pau sandokliba singi matakta chapchaba thabak lokhatkadabani mari leinaba authorities singna matam chana section thawrang lokhat haudabagi khudam thengnarabadi authorities sing adugi matakta action lokhatpiyo haina su cherol asina phongdoragli Torbung Bangla amadi phawgakchau ikhaigi attack IDP singda chathaba coordinate attack ni security failure ni haina MPB mol phongdorakre Manipur state president role laina matam kuinadagi irangna maram oiraga lanjanaraba matung Torbung Bangla amasung phawgakchau ikhaigi internal displaced person singna mayumayumda hanjilaktuna khundalai tanaba honarakiba amadi khulai baiba kuki singna thasigi taratarukki numidangda Bhom yauna nomai kaya kapsinduna attack chatharakiba thawang adu IDP singda coordinate oiba attack ni amadi security force ki failure ni haina Congress ki Lok Sabha MP Dr. Angomta Bimol koijamna phongdorakre paumi singda phongdokladuna MP Bimol na makha taraduna hai thogiba thawdok adu yamna hakchina lawbaga loinana irang adu bolaksinaba mafam aduda thamliba security singi arrangement na Mafam aduda thamliba security singi arrangement da yamna chauna failure amani haina lawbaga loinana thawdok adu ningthina investigation tawduna chenariba miyoising security force singna fagadabani hairi Amaromda chathagiba attack adu yamna organized oina mathang manau chatharakiba oibana government na paikhatliba khulai thadok hanbagi process asin thina implement tawde takpane masi yamna hakchinba issue ne government na attack aduga mari leinana khudakta decisive oiba action lakhotpa chumgani haina MP na makhatana phongdoki Lam ekar chamaga nimpuda tharamba popi yanthatkre haukiba tang tara tareta Ukhrul district ki manung chanba LM block Yaulen Chepu amadi Lamlai Singphai area da lam ekar chamaga nimpuda tharamba popi pambi sing Ukhrul district forest department ki official ting yauna security force ki combined team amadi yanthatuna mahankre Operation adugi manungchana popi pambi sing adu thabada sinnaba khangpok sang tarataruk amagaso drive adugi manungchana mai thadoki makhatana Ukhrul district ki area da popi pambi sing thariba sing adugi mathakta akanba drive sing sathaki kane hairi